ꯆꯠꯂꯦ ꯃꯪꯗ ꯋꯣꯠ ꯄꯤꯔꯦ ꯍꯦ ꯀꯩꯗꯧꯔꯒꯦꯅꯦ ꯍꯦ ꯀꯩꯁꯨ ꯇꯧꯗꯦ ꯕꯥꯕ ꯎꯄꯨꯗꯒꯤ ꯍꯧꯗꯣꯡ ꯆꯣꯡꯊꯔꯛꯄꯅꯦ ꯃꯁꯤ ꯃꯁꯤ ꯑꯩꯅ ꯅꯨꯡꯊꯤꯟ ꯇꯨꯝꯒꯅꯨ ꯅꯃꯥꯏ ꯆꯥꯎꯈꯠꯄꯅꯤꯅ ꯍꯥꯏꯕꯁꯤ ꯅꯪ ꯀꯌꯥ ꯂꯧꯗꯦꯅꯦ ꯏꯕꯨꯡꯉꯣ ꯃꯦꯝ ꯁꯦꯀꯦꯟ ꯀꯨꯟꯊ꯭ꯔꯥꯗꯪ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯂꯧꯖꯔꯣꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩ MS ꯗꯥꯏꯔꯤꯁꯦ ꯍꯥꯟꯅ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯝꯃꯦ ꯑꯗꯣ ꯇꯧꯔꯝꯕꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯤꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝ ꯑꯩ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯨ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯅꯦꯜ MS ꯗꯥꯏꯔꯤꯁꯤꯗ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯑꯃꯗꯤ ꯃꯦꯀꯤꯡꯅꯆꯤꯡꯕꯁꯨ ꯂꯣꯏꯅꯃꯛ ꯊꯥꯒꯠꯆꯔꯛꯀꯦꯕ ꯑꯩ ꯁꯤꯗ ꯊꯣꯛꯍꯟꯖꯔꯤꯕ ꯃꯉꯥꯜꯁꯅꯥ ꯁꯔꯨꯝ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯦ ꯁꯤꯗ ꯊꯥꯒꯠꯆꯔꯛꯈꯤꯕ ꯃꯌꯥꯝ ꯃꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯀꯨꯏꯔꯕꯅꯤ ꯂꯩꯕ ꯑꯗꯣ ꯍꯟꯗꯛ ꯔꯤꯚꯥꯏꯞ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃꯁꯦ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨꯅ ꯍꯥꯏꯒꯦꯅ ꯑꯩ ꯚꯤꯗꯤꯑꯣ ꯃꯔꯛꯇ ꯆꯠꯆꯔꯛꯄꯅꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯥꯂꯦꯟꯁꯤ ꯅꯨꯡꯁꯥꯁꯦ ꯍꯥꯏꯒꯠꯇꯅ ꯁꯥꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯑꯝꯇ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯆꯔꯨ ꯃꯄꯨꯟ ꯅꯤꯐꯨ ꯌꯥꯡꯈꯩꯗ ꯄꯨꯟꯒꯦꯅ ꯇꯧꯕꯁꯦ ꯉꯝꯃꯣꯏꯗꯧꯔꯤꯕ ꯇꯧꯔꯤꯁꯦ ꯈꯨꯠꯁꯥ ꯑꯃ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯟꯗꯛ ꯀꯥꯂꯦꯟꯁꯤꯗꯤꯕꯀꯣ ꯌꯥꯎꯁꯪꯗꯪ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯏꯔꯥꯡ ꯃꯇꯥꯁꯤꯅ ꯇꯧꯔꯤꯁꯤ ꯕꯥꯕꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯨꯄꯥ ꯇꯔꯥ ꯄꯤꯌꯣ ꯄꯩꯁꯥ ꯂꯩꯇꯦꯗ ꯆꯔꯨ ꯃꯄꯨꯟ ꯅꯤꯐꯨ ꯌꯥꯡꯈꯩꯗ ꯄꯨꯟꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯁꯨ ꯃꯔꯤ ꯃꯉꯥ ꯄꯨꯜꯂꯝꯃꯒ ꯅꯨꯡꯁꯥꯁꯦ ꯍꯥꯏꯒꯠꯇꯅ ꯁꯥꯖꯤꯜꯂꯛꯇꯅ ꯂꯩꯈꯠꯂꯛꯇꯅ ꯀꯩꯅꯣ ꯇꯧꯗꯅ ꯂꯩ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯗꯤ ꯄꯩꯁꯥꯁꯦ ꯂꯩꯇꯦꯗꯅꯤ ꯍꯥꯏꯗꯣꯏꯁꯦ ꯉꯥꯡꯉꯩ ꯅꯪꯅ ꯍꯥꯏꯔꯁꯨ ꯂꯩꯇꯦ ꯅꯃꯥ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯁꯨ ꯂꯩꯔꯔꯣꯏ ꯅꯃꯥ ꯑꯍꯟꯅ ꯍꯥꯏꯔꯁꯨ ꯂꯩꯔꯔꯣꯏ ꯂꯨꯄꯥ ꯇꯔꯥꯗ ꯄꯤꯌꯣ ꯕꯥ ꯅꯪ ꯂꯨꯄꯥ ꯇꯔꯥꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥꯟꯅꯕ ꯊꯦꯡꯅꯗꯣꯏꯅꯤ ꯇꯧ ꯂꯨꯄꯥ ꯇꯔꯥꯗ ꯌꯥꯎꯕꯅ ꯀꯃꯥꯏꯅ ꯅꯃꯥꯟꯅꯕ ꯂꯨꯄꯥ ꯇꯔꯥ ꯈꯛ ꯄꯥꯏꯔꯒ ꯅꯃꯥꯟꯅꯕ ꯊꯦꯡꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯌꯥꯎꯕ ꯁꯥꯗꯣꯏꯅꯤ ꯕꯥꯕ ꯍꯣꯔꯦꯟ ꯀꯔꯤꯅꯣ ꯇꯔꯥꯗꯣ ꯂꯩꯔꯗꯤ ꯑꯩꯁꯨ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯨꯒ ꯍꯤꯗꯥꯛ ꯃꯆꯥ ꯑꯃꯃꯝ ꯀꯥꯞꯄꯒꯤ ꯉꯁꯥꯏ ꯆꯠꯂꯅꯤ ꯕꯥꯕ ꯅꯪꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯅꯨꯡ ꯄꯥꯏꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯖꯟꯅꯕ ꯇꯧꯔꯨꯁꯦ ꯅꯪꯕꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯑꯃ ꯀꯣꯏꯔꯨꯏ ꯑꯣꯏꯗꯦ ꯑꯃ ꯀꯣꯏꯔꯨꯏ ꯑꯣꯏꯗꯦ ꯉꯥ ꯗꯤꯜꯂꯦꯟ ꯗꯧ ꯇꯧꯔꯝꯃꯒ ꯂꯣꯏ ꯆꯠꯈꯤ ꯕꯥꯕ ꯂꯨꯄꯥ ꯇꯔꯥꯃꯨꯛ ꯄꯤꯅꯤꯡꯗ ꯀꯥꯏ ꯅꯨꯄꯤꯅꯣ ꯑꯩ ꯀꯣꯏꯗꯣꯏꯁꯤꯕꯣ ꯅꯪ ꯄꯥꯕꯁꯨ ꯅꯃꯥ ꯑꯍꯟ ꯂꯩꯗꯕꯗꯤ ꯑꯇꯣꯝꯕꯤ ꯊꯤꯔꯦ ꯑꯇꯣꯝꯕꯤꯗꯨꯁꯨ ꯑꯃꯨꯛ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯇꯧꯗ꯭ꯔꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯊꯤꯔꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯐꯖꯗꯦꯅ ꯍꯧꯖꯤꯛ ꯂꯦꯝꯖꯟꯅꯔꯤꯕꯅꯤ ꯃꯅꯨꯡꯗꯗꯤ ꯑꯃ ꯀꯣꯏꯔꯤꯕꯅꯤ ꯅꯪ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯀꯦ ꯅꯪ ꯇꯧꯗꯣꯏꯗ ꯇꯧꯔꯣ ꯆꯠꯂꯣ ꯕꯥꯕ ꯑꯩꯁꯨ ꯑꯅꯤ ꯂꯣꯟꯒꯦ ꯌꯥꯕ꯭ꯔꯥ ꯆꯠꯂꯣ ꯅꯄꯥꯗ ꯑꯗꯨꯝꯕ ꯊꯥꯖꯤ ꯀꯥꯖꯤ ꯌꯥꯗꯕ꯭ꯔꯥ ꯅꯪ ꯅꯄꯨꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯁꯣꯔꯤ ꯕꯥꯕ ꯅꯪ ꯅꯄꯨꯗ ꯁꯤꯈ꯭ꯔꯀꯥꯟꯗꯗꯤꯅꯦ ꯑꯩꯅ ꯂꯣꯜꯂꯤꯁꯦ ꯇꯨꯃꯤꯟꯅ ꯑꯩ ꯁꯤꯈ꯭ꯔꯀꯥꯟꯗ ꯂꯣꯝꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤꯗ ꯃꯁꯦ ꯌꯥꯔꯣ ꯑꯩꯗꯤ ꯑꯅꯤ ꯂꯣꯟꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯕꯥꯕ ꯑꯩꯗꯤ ꯕꯥꯕ ꯑꯩꯈꯣꯏ ꯄꯥꯕ ꯉꯥꯡꯅꯕꯗ ꯑꯩꯒꯤ ꯗꯥꯎꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯦꯕ ꯑꯁ ꯁꯤꯕꯨ ꯀꯃꯥꯏꯅ ꯁꯟꯊꯤ ꯉꯥꯛꯇ ꯃꯣꯠꯂꯦꯕ ꯂꯣꯏꯅꯃꯛ ꯁꯣꯝꯗꯒ ꯂꯣꯏ ꯄꯛ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯃꯔꯨꯞꯀꯤꯔꯣ ꯁꯦ ꯉꯥꯅꯨ ꯁꯣꯝ ꯆꯠꯈ꯭ꯔꯤꯁꯤꯅ ꯑꯗꯨ ꯉꯥꯅꯨ ꯍꯨꯔꯥꯟ ꯃꯤꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯥ ꯉꯥꯅꯨꯒ ꯄꯥꯏꯅꯦ ꯄꯤꯔꯝꯕꯅꯦꯕ ꯃꯥꯗꯤ ꯀꯅꯥ ꯀꯅꯥ ꯍꯥ ꯑꯩ ꯌꯧꯗꯦ ꯑꯗꯨ ꯌꯥꯝ ꯆꯥꯎꯔꯕ ꯆꯍꯤ ꯏꯔꯤꯒꯦ ꯉꯥꯅꯨꯒ ꯍꯨꯔꯥꯟꯗꯅ ꯑꯩ ꯌꯧꯗꯦ ꯍꯥꯏꯕꯅꯦ ꯉꯥꯅꯨ ꯅꯄꯥ ꯊꯣꯏ ꯃꯆꯥ ꯅꯪ ꯀꯅꯥꯏ ꯃꯆꯥꯅꯣ ꯅꯄꯥ ꯃꯤ ꯀꯩ ꯀꯧꯋꯦ ꯍꯥꯏꯔꯣ ꯆꯥꯎꯕ ꯆꯥꯎꯕꯕ ꯆꯥꯎꯕ ꯅꯄꯥꯗꯨꯁꯨ ꯍꯨꯔꯥꯟꯕꯅꯤꯅꯦ ꯅꯄꯥꯗꯨꯁꯨ ꯅꯪꯅ ꯀꯩ ꯃꯤ ꯑꯩ ꯀꯧꯔꯤꯕ ꯇꯧꯗꯦ ꯍꯥꯏꯕꯅꯦ ꯅꯪꯅ ꯀꯔꯤ ꯅꯪ ꯅꯃꯤꯡꯗꯤ ꯕꯥꯕꯨ ꯃꯆꯥ 바보 마사 나 삭두가 난지 바보가 어디봐 하 나마에 타던게 후라를 싸니 거기 그래 나 봐나 사 떡을 나 비드 서울이 야 하토거든 저 야이들은지 친엄마는 멍멍 nganu tu kacau ha iba hujung nganu tu dia noi torji gendian malle hujung ai bilang nganu tu dia mapuda pusa kaga lupa am lah kerja uang spek pulsa kibra oi khang oh aduh Hai, maruo. Pedro Mino. Kamu mana? Keno, no, ya dek, gua sudah buku dia na. Aji pai ko. Keno aji ko. Aji, perikha tahu tu. Perikha macam ni.
परीक्षा मतलब परीक्षा तो क्या मुझे परीक्षा लगे मुझे गुलाबी से गुलाबी से गुलाबी गुलाबी नंग उसितब मानजले कहीं भाई उसने मुझे यो खंग भाई यो कहीं यो से यो ये मुझे से गुलाबी परीक्षा परीक्षा कहीं नो गुलाबी नंग इधर चांस यो ने कुमांग था के तो उमा लिदा तो भी नंग हंग दो यो तो भी तो से स्लो सट प्लीज ये तो मशीन भाई है ये कहीं तो ना यो खंग तो या नंग उसितब मानजले नंग दुदी कहीं नो चांस जो माले कहीं नो उसितब से गुलाबी से परीक्षा तो से नंग दुदी उसितब मानजले तो नंग जेगोन थागे तो नत्रो कहीं नो मांग यो तो 뭐 이게 누군가 난 조시트라 호주 이파이 부기 타기 랑롱 매만 있는 근데 아이고 그거 참게도 근데 호주 요나 형님 요 여기 햄버 매만 있어 맛이 아그 하이네 아니 완전 또 로이다 까오니 해 빠니 요도 뭐 까오니 해하 come on 쏘아 सान पाजमा जहां तक से मादाव से या उधर ने मतलब वाका प्रमाण को चीजन पे यंग भी पट भी होना हाइमन बस तो ने आये तो होदा ना से लाचर बनी यानी करी करी दसा पांग दे करी खोरम दो को फई खोले तो कितन ताना निंग बादुना आये होदा ही मना के लाचर बस अन कमाई तो बनो अंक तो कितन होती रखा मद हिंसा तम तम तो इसान पारो थवान पोकने माय पोकना मागे नंगना लेबा मरी होबो हुई मा लेगिदे ताव tay lai nang mu mahou sa di lang lang na koi mahou sa he pai nam nang ilang lang di ka nang yang wa ra ni taw ko जे नराउन पी जो अनि मको लागिद्रे ani su ko dai na lai de ko au su kan taw ge ta adu su kudi yang belak no kana nu maning degi kana bembola na me bola umu sa thabi do sa ta itu lagi ka betul nang di taw kada bu lokal ni sangon je no mit pa magi mapu thagi oina si pithoi si apa ngai ai ma lai tre ko ta ai na si di pi ro na te ma sai ma ye khina ijara ma ijin laksa bani taw da gi di magi tari ka ya tar chi ma je ni fu ga taru na ta ni fu ga ni pa tari to ni putar ko tari ta jas pungji pungje kanoni pung kun taruka minit kanoni fu ado adai kerap herap kalap dari mung tingdar ko na kala pon da adu gi timing du di daw si gi timing da bo nga ni daw ola ki vidya ga minai ga do ai bai na ni ko daw anyam te ko hajan do ni lagi sin da mai u da saning me san ban ni saning ani mem phar ko matam da minai na ko jodum kau ya tau ga tate magi mapok timing din hai tare idaw gi isan bo bai khang abni ko lambi na ngang thila de nung tha hanim jane aduh mama kari gumba ma ler meni adu na mai hum na ge kan meni ai yung gai wa higai wa de ke daw thana ba hai jam ni ko hai di idaw ju amma du si ga ga nu pi ani ju si gre lagi na lagi hum ju mai ha ta non jat kim ta hum ju nu pi do ga law min law na ne na ga ya isa di sim nu ga ya hen bu ki pa la ni ko ai jaw mo ba idaw sa na jai mo ba ai sak su to hu am da ha to ga idaw ji no ma mi hum ka ba mi hum ja mon na ma hat ke ro khong ya do ra kari ram ba ka no to ya ai to kita wazan na to ga ya isa wa bu rum ni na si na ko magi da sagi oina mana sa ising sa ba ising ma number 1 itu number 1 di wedre ta number 1 da ko ko si Sunday hai se ba ko Sunday nomai jing hai ka tamne ya re se mana sa ising sa ko program ji nomai jing mi sima ma bata tai ko bata tara sa ising sa ba de sa ising pula ko sa ba de adagi di ani su bada
ꯑꯩꯈꯣꯏ ꯀꯣꯏꯅ ꯍꯨꯏ ꯃꯆꯥ ꯊꯥꯗꯣꯡꯒꯨꯝꯕꯅꯤꯅꯦ ꯑꯩꯈꯣꯏ ꯑꯁꯦ ꯃꯟꯗꯦ ꯃꯟꯗꯦ ꯁꯤꯅ ꯑꯃ ꯑꯩꯈꯣꯏ ꯇꯠꯅꯩ ꯇꯠꯅꯩ ꯃꯥꯒꯤ ꯑꯣꯏꯅ ꯆꯥꯍꯦꯟ ꯉꯥꯍꯦꯟ ꯏꯁꯤꯡ ꯃꯅꯥ ꯑꯃ ꯄꯤꯊꯛꯄ ꯌꯥꯗꯦꯀꯣ ꯇꯠꯅꯕꯅꯤꯅ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯀꯥꯏꯝꯇ ꯄꯤꯖꯕ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯣꯛꯄ ꯀꯣ ꯇꯨꯁꯗꯦ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗꯅ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯦꯀꯥꯗꯁꯤꯗ ꯃꯥꯡꯁꯤꯗ ꯑꯦꯀꯥꯗꯁꯤ ꯆꯔꯥꯏ ꯑꯦꯀꯥꯗꯁꯤꯗꯤ ꯆꯥꯏ ꯆꯥꯡ ꯆꯥꯅ ꯅꯠꯇꯦ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯑꯗꯨꯝ ꯍꯦꯜꯂꯣ ꯑꯗꯨꯒ ꯍꯦꯟꯗ ꯌꯥꯗꯕ ꯃꯔꯤ ꯁꯨꯕꯗ ꯂꯥꯛꯏꯁꯤꯗꯀꯣ ꯃꯔꯤ ꯁꯨꯕꯗ ꯂꯥꯛꯏꯁꯦ 4x4/2x2 ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯀꯥꯕ ꯄꯨꯝꯖ ꯀꯩꯁꯥ ꯁꯒꯣꯜꯁꯦꯟ ꯀꯣ ꯁꯒꯣꯜꯁꯦꯟ ꯁꯤ ꯃꯤꯇꯥꯎꯅ ꯈꯪꯗꯕ ꯌꯥꯗꯦꯀꯣ ꯁꯒꯣꯜꯁꯦꯟꯗꯤ ꯆꯔꯥꯏ ꯅꯔꯟꯗ ꯑꯩꯕꯨ ꯑꯣꯏꯅ ꯂꯩ ꯏꯇꯥꯎꯗꯨꯒꯤ ꯀꯩꯝꯇ ꯄꯤꯊꯣꯛꯄ ꯌꯥꯗꯦ ꯃꯥꯅ ꯉꯥꯡꯕ ꯈꯨꯝꯕ ꯌꯥꯗꯦ ꯃꯥꯅ ꯑꯩꯅ ꯊꯥꯏꯅꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯊꯣꯛꯄ ꯌꯥꯗꯦ ꯍꯦꯟꯅ ꯉꯥꯡꯕꯗ ꯏꯇꯥꯎ ꯑꯝꯇ ꯐꯨꯟꯒ ꯊꯥꯖꯟꯒꯅꯤ ꯃꯃꯥꯏꯗꯨꯗ ꯇꯣꯛꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯀꯦꯁ ꯂꯥꯛꯗ꯭ꯔꯣ ꯍꯪꯉꯥ ꯂꯩ ꯇꯣꯛꯅꯦꯕ ꯑꯗꯨꯒ ꯏꯔꯥꯏ ꯀꯣ ꯏꯔꯥꯏꯁꯤꯃ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯊꯪꯅꯕꯅꯤꯅꯅꯦ ꯃꯥ ꯁꯤꯁꯤꯃ ꯃꯥ ꯑꯗꯒꯤ ꯃꯊꯛꯇꯒꯤ ꯃꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯅꯤ ꯂꯩꯔꯤꯉꯩꯗꯒꯤ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯗ ꯌꯥꯗꯦ ꯃꯥꯗꯤ ꯁꯨꯡꯌꯥꯕ ꯌꯥꯗꯕ ꯃꯌꯥꯗꯁꯦ ꯏꯁꯤꯡ ꯃꯔꯤ ꯑꯃ ꯇꯥꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤꯁꯦ ꯌꯥꯔꯒꯗꯤ ꯁꯣꯔꯕ ꯋꯣꯟꯒꯅꯨ ꯑꯗꯨꯅꯤꯅꯦ ꯊꯥꯡꯖꯁꯤꯅ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯤ ꯃꯥ ꯌꯦꯛꯅꯕꯅ ꯌꯦꯡꯁꯤꯜꯂꯤ ꯌꯦꯡꯖꯜꯂꯦ ꯆꯔꯥ ꯍꯦꯜꯂ ꯀꯣꯏꯔꯅꯤ ꯁꯤꯃ ꯆꯔꯥ ꯍꯦꯜꯂꯣꯀꯣ ꯑꯗꯨꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯗꯣ ꯀꯥꯕꯂꯥ ꯀꯨꯝꯖꯒ ꯁꯒꯣꯜꯁꯦꯟ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯁꯤꯕꯨ ꯃꯥ ꯀꯩꯝ ꯄꯤꯖꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯍꯞꯇꯥ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯁꯦ ꯃꯊꯪꯒꯤ ꯀꯦꯂꯦꯟꯗꯔ ꯑꯅꯧꯕ ꯍꯦꯛ ꯐꯣꯡꯉꯀꯥꯟꯗ ꯅꯪ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯍꯥꯞꯀꯥꯟꯗ ꯍꯦꯛ ꯆꯥꯖꯔꯁꯨꯅꯤ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯊꯣꯛꯏꯁꯤ ꯃꯥꯒꯤ ꯐꯝꯁꯤ ꯂꯤꯆꯩ ꯃꯔꯨ ꯏꯆꯩ ꯃꯔꯨꯗ ꯃꯤꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯒ ꯍꯨꯝꯅꯤꯡꯕ ꯊꯥꯖꯤꯟꯅꯤꯡꯕ ꯃꯥꯅ ꯈꯤꯇꯪ ꯇꯥꯃꯣꯒ ꯆꯠꯄꯤꯔꯨꯅꯨ ꯍꯥꯏꯁꯨ ꯈꯨꯅꯝꯅ ꯀꯟꯖꯔꯒꯨꯝꯕ ꯑꯗꯒꯤꯗꯤ ꯈꯟꯅ ꯆꯩꯅꯕ ꯃꯤꯉꯣꯟꯗ ꯈꯥꯝꯗꯣꯔꯝꯃ ꯑꯔꯥꯗ ꯑꯃꯉꯣꯟꯗ ꯐꯨꯕꯤꯔꯛꯀꯨꯝꯕ ꯄꯨꯊꯣꯛꯀꯅꯤ ꯑꯗꯒꯤꯗꯤ ꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯩꯈꯣꯏ ꯆꯥꯅꯕ ꯅꯨꯄꯤꯁꯤꯡꯗ ꯅꯨꯄꯤ ꯂꯩꯇꯦ ꯅꯨꯄꯤ ꯐꯪꯗꯦ ꯑꯗꯨꯁꯨ ꯑꯦꯛꯁ ꯍꯥꯏꯅ ꯌꯦꯛꯏꯁꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯃꯥ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯦꯛꯁꯅꯦꯅ ꯂꯧꯔꯣꯅ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯦ ꯃꯥꯅ ꯐꯪꯉꯦ ꯈꯜꯂꯣꯀꯣ ꯑꯉꯥꯎꯕꯤꯒꯨꯝꯕ ꯑꯉꯥꯎꯕꯤ ꯃꯇꯝ ꯃꯄꯣꯛ ꯊꯥꯒꯤ ꯂꯞꯁꯥꯏꯟ ꯌꯦꯛꯏꯁꯦ ꯃꯥ ꯇꯥꯊꯣꯛꯄ ꯌꯥꯔꯣꯏꯗꯅ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯉꯥꯎꯕꯤ ꯑꯃ ꯂꯩ ꯑꯗꯒꯤꯗꯤ ꯁꯤ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯂꯝꯕꯤ ꯊꯣꯡ ꯆꯠꯄꯗ ꯆꯦꯛꯁꯤꯜꯂꯨ ꯑꯩꯈꯣꯏ ꯍꯋꯥ ꯒꯥꯔꯤꯗꯒꯨꯝꯅ ꯑꯩꯈꯣꯏ ꯀꯤꯁ ꯇꯧꯁꯜꯂꯝꯕ ꯍꯥꯏꯕ ꯂꯩ ꯄꯨꯈ꯭ꯔꯤꯗꯒꯨꯝꯅꯁꯨ ꯃꯥꯔꯃꯦꯠ ꯑꯣꯜꯂꯅ ꯇꯧꯊꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤ ꯅꯨꯃꯤꯠ ꯈꯨꯃꯟꯒꯅꯨ ꯐꯃꯨꯡꯗ ꯇꯨꯝꯍꯟꯕ ꯑꯃ ꯌꯥꯗ꯭ꯔꯦ ꯇꯨꯝꯍꯟꯕ ꯌꯥꯗ꯭ꯔꯦ ꯀꯥꯡꯊꯣꯟꯗ ꯁꯤ ꯑꯗꯨꯝ ꯇꯨꯝꯍꯜꯂꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯦꯀꯥꯗꯁꯤꯁꯤ ꯃꯤꯔꯥꯏꯔꯒ ꯆꯥꯛ ꯆꯥꯒꯦꯁꯤ ꯑꯩꯈꯣꯏ ꯍꯨꯏꯒꯤ ꯄꯤꯖꯕ ꯆꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯍꯨꯏ ꯌꯥꯝ ꯂꯨ ꯇꯧꯕꯅꯤꯅ ꯍꯨꯏꯒꯤ ꯍꯦꯛ ꯂꯩꯇꯦ ꯏꯇꯥꯎ ꯑꯗꯨꯝ ꯃꯤꯔꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯃꯥꯒꯤ ꯗꯁꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯌꯥꯝ ꯁꯦꯡꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯆꯥꯛꯁꯣꯛꯇ ꯍꯨꯏꯒꯤ ꯃꯥ ꯁꯣꯔ ꯍꯣꯟꯕꯗꯤ ꯌꯥꯔꯤꯕ ꯑꯗꯨꯝꯇꯪ ꯑꯩ ꯈꯪꯅꯤꯡꯕ ꯁꯣꯔ ꯍꯣꯟꯕꯁꯤ ꯃꯥ ꯃꯇꯝ ꯀꯨꯏꯔꯛꯑꯔꯣꯏꯁꯦ ꯃꯥ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯇꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯦ ꯇꯧꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯩꯅ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯦ ꯇꯧꯕꯤꯔꯣ ꯊꯧꯒꯜ ꯑꯝꯇꯪ ꯇꯧꯁꯤ ꯊꯧꯒꯜ ꯇꯧꯁꯤ ꯄꯣꯠꯂꯝ ꯈꯔ ꯑꯩ ꯍꯥꯏꯐꯦꯠ ꯇꯧꯗꯦ ꯆꯥꯎꯔꯥꯛꯄ ꯏꯒꯦ ꯑꯁꯦ ꯁꯅꯥ ꯁꯟ 2 ꯑꯗꯒꯤꯗꯤ ꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏ 500 ꯆꯠꯄꯤ ꯕꯟꯗꯟꯗꯣ 3 ꯑꯗꯒꯤꯗꯤ ꯁꯤ ꯑꯩꯅꯗꯤ ꯂꯥꯏꯅꯤꯀꯣ ꯑꯩꯒꯤ ꯗꯈꯤꯅꯥ ꯂꯧꯖꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯦ ꯂꯐꯣꯏ ꯂꯐꯥꯡ ꯆꯪꯊꯣꯛꯄ ꯅꯤꯝꯐꯨ ꯑꯗꯨꯒ ꯑꯗꯒꯤꯗꯤ ꯁꯪꯒꯣꯝ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯀꯥꯎꯗꯣ ꯕꯣꯛꯁ 2 आइसोलेट की कोई जीरो शुगर जीरो फेट कोई 14 किलो निम्फू की चांग है तारे को किलो मंगा की तुम पैकेट 10 गुम लौटी यारे तगिदी सुमाइन ले रे दुगा सी थगन सी ले रे तो दखिना की दिस पता हा म गई महा पर दखिना इता मुसी भी ताम को लागी दखिना न ताला दखिना पता कते ताम मुसी ना है तारे को ला तुम था बे पिरो अद सी मै जा पाइ बिग्रो दुगा कम तौर से बोझ पुर से सेपन वाट मी बोनी को सिम पुरो दुगा पोलम नि लेबिरो अदुगा थगन न ता लाके ओ इसा न पार से सी ले खोले तम नि दा अदु न याना ए गा बो खो पै जिनि खोनि मले जा इ मते येंग लाओ को ए याने ला ai ने येंग ने कजिना तो तरा का तो तो ले अदो एमसी फुल लमगा ओक्सा के लोम तंग थोम मार्बोलो न थोम नि तोंबा नंग कुथि के मरोन त लाए थोलो ने ना पाज माथा साय है सना किलो अनि दि हाफेट पाउब्रा न खले बाबू कुथि येंगोरबो कुथि येंगोरा कई हागे बाबा मरोन जे खितंग मय खितंग संगे थौ दबो सरा किलो अनि संगे ने ए सोड कपबु सगुं कौता अनि दर्जन नि कने हम ताइ ने अदि लाइ कि त किना ल बाल जों मार फु मु काय सना किलो अनि मने सिना कनो नि थौ दा तु तरगदि भने न हाइबा
Nangi palam daba kolam dari tahun pasana ira apne nangi palam daba mama naba mai ba amu ba mulai betul amu badane magi kanda ini yengen haram abne Sumanya lay nangi je nang sak cara hin tok tabi yaro ina hare ai papa chara hin doi bai ja cara hin gadam ne nanung tiki sab da yaro roi oh sak wat pa ya cara hin gadam nu mises no mai jing ama hin gadam ning tok ka ba le ba pok pa yum ja kai cha papa nu mai jing du di sak chana ba nu mi ni kamai ni chara hin doi no adu na hin gadam nu mi char ke no mai jing ning tok ka ba le ba pok pa yum ja kai cha sagon ja irai thang ja ba ba nang cara hin ba nu mi ta tare ni do papa irai nai na ha na di kuti na harim ni Sim lere cara hin bagi sim lere adu ki ata harake nang jili sai maru da phamme khole na paw lai mi ne nang u nung sidre nang je pam dre ko nu bi ngang ki puj ne nang nu bi ngang thi ba yadre papa nang ji mun na di ngai ko papa na na par je mun ta ai ne ban mar ko wa ngang kanu ne nu bi ngang ki puj me nang chong je thi ba yadre na anga bi ne phang ne je yam kana ha ye ama tra si lere adagi nangi budi lok sinje nang kya kana punsi re ro e na sida ire mathang sei olak pada tha mari huk lere kari nang ha ta han la kane mathang kini do fail oi ne na sida ma I adai matung de sumai na to e nang je yang ko na punsi ra ro nang yang ko na punsi tar ka ing gon je sa lo ai bele ja ai ko sing na ni ngai kini ngai o be po ne ba sim lere Sara hen bai jam kan hari kan no mai jing ni lantar kan ning thok ka ba swai jadi sa je pizza na ba tau je na hai adi ek pizza ro dai ngon so ka da ba ai ngon de chai ka thar kan ngon hab kat ke ni kan na bo hai oi ne si le de ge si maru ai ba to ma slam le ai na no pi ani hum thirak pa jai nang ge hak tak tane na ma an jo atom kai na grip do nang hing le ni nang chai na hari ni nang ge balidan toro de ai punsi nung sang ni bo hai sumai le adagi si le li sai maru pamme adagi nang je sungna yadre hingo nung na ama na ai na bokwa yadre nang ai taigum kan dai na puning me yaw do adu jo dum mayek seng na dum hare to I adane ai gi taw dna nang nung thumning ma kholam ma am le adu to je maru bu poi na ma silam kan na ma sidle ya gano ne mayek che ma ne dai mayek se nang vidro ai di chale ka dai da lamboi ba o tho ko ni da hare